Naga taruk phakibagi case Manipur lengakna NIA da sinarakpa leitri. Jun nipan gi hearing da lengakna lokaliba thabaksing CS na khanghalakadabani. Kangpopi district ki lailon baipai da nagamicham taruk me 16 da fakraga ngasi phawba thiba khangdana leiribisigi matangda lengakna lokalakliba thabak khudingmak lakliba jun nipan da pangthokkodoriba case asigi hearing da pikhalaknaba High Court of Manipur na state asigi Chief Secretary da khangankhre. Chief Justice M.S. Sundaramadi Justice Ahanthem Bimol Singhagi Division Bench amana hiramasiga mari lainana Public Interest Litigation PIL amagi hearing chatharaba matungda action taken report pikhalaknaba khangankibani. Masida sunatana Manipur lengakna case asi NIA da sinare haikhrabasu haujuk phawagi oina cherol amata pirakpa leite haina Deputy Secretary General of India na khangankre. Naga Lawyers Association Manipur gi President P. Mark Khapaina file torokpa petition aduda Advocate P. Julius Riang Maina petitioner ki Michael de lepki. High Court na hearing chatharba matungda pawmi singa unabada Advocate Julius Riang Maina hai Nagamisam taruk phakibagi matangda mapung phaba action taken report ama pikhalaknaba Manipur lengak ki Chief Secretary da court na yathang pikre. Chayol kayamarum thiba khangra leiraklaba nagamisam taruk ki leifam khangan binaba PIL adu file tawkhibani. Me 16 gi matung tarakpada pajin khraba miyoi taruk adu hinglibra natraga si khraba haiba kanamatana khangba ngamdana leiri. Maram aduna pajin khraba miyoi sing adugi chap chaba langla langjin khangan binaba High Court of Manipur da PIL file tawkhibani. Advocate Julius Riang Maina makha tan hai Nagamisam taruk phajin kibagi case asi National Investigation Agency NIA da sinare haina mamangda state lengang na lauthokrabasu Deputy Solicitor General of India na di hiramasiga mari lainana NIA da wafam amada khangalakpa leite haina phongdoki. Deputy Solicitor na pikiba warol adu High Court ta mayak sengna record tawdunu leiri. Case asi gi matung tarakpa hearing Jun nipan da sathanaba matam lepkhre. Court ta file tawrakiba petition adugi matung ina May 16 da nagamisam taruk na Konsakul village ta lohomgi thorum ama yaururaga halakpada Saparmaina police station gi manung channa leiba lailon wifi da khunja kharana lambi da khamlamki. Pajin kraba miyo singadu Mahindra Thar amada haplaga community hall ama tamna puki. Mathangi ayukta khomliba mamit adu lauthokpa matamda inak nakna Laimakong Army Headquarters uba phangki. Makoibu phajiliba miyo singadu gi marakta Laimakong Police Outpost ta posting taba Thangminlen kauba lailon wifi village tagi miyo ama yaurumba thengnaki. Punna miyo 19 fabagi manungda nupi sing khandoklaga lengaki school amada matam khara thamki. Ngayak leiraga amuba machugi pijol setpa kulai paiba kangbu ama laklaga nupi singadu mamit khumjinki amasung gari amada haplaga mafam amada puki. Nongalaga police ki team ama laklaga makoibo Laimakong Police Station da purba matungda Laimakong Army Hospital da medical examination tawraga thadorkibani haina palli. Drug faba chatpada commando gi habildar ama thangna thinduna hatkre. Miyad aduna mapung oina chenaba police na phare. Manipur da mayai kaba drug ki wathok asi karimata khandaba dawna tawri haibagi achangba khudam ama oina drug faba chatkiba Thawal district ta mathok tobo police commando gi habildar ama makoina pharakpa miyoi amana thangna thinduna halamnaga chenkre. Tabada yamna nungaitaba thoktok adu ngarang numidang pung 9:45 rom tarakpa aduaida Thawal police station gi manung chanba Thawal moijing khongkok laingoi jinda thokibani. Police commando gi habildar thangna thinduna halambaduda mapung oina chenai hairaba miyoi adu Thawal district police na phare. Police tagi phang pauna hai oi thangba thabakta thangna thilambadagi siraba police personnel adugi maming Khoirom Suresh sahi 38 kawi. Mahak yaripok laimanai laikhidraba KS Ibo Chaugi Masanupani. Police na pharaba accused adugi maming MD Naubi chahi 38 apokpagi ming MD Tamijurni. Mahak lilong laingoi jindagini. Pausina makata na hai Pijam Setpa Thawal District Police Commando ki team amana Thawal Laisang Temlomdagi tanaraklaga pharaba matungda atopa miyoi ama amuk fanabagi damag Thawal Moijing Khongkok laingoi jin area da sangsilakibani. Makhoi mayai kaba chinjaka mari lainana pharaga purakpani. Mafam aduda civil dress ta chaliba police commando gi miyoi ahumga ningai sangdanabagi thoktok ama thoklaki. Tanja aduda gari aduda yauramba haizrang ama lauthораklaga Suresh ki mathabakta thilamlaga makhoi ani nathoktuna chenkibani. Police tagi nathoktuna chenkiba singadu haujingna pharaba MD Naubi phaba ngamdriba moijing maibam laikai dagi MD Salman chahi 32 apokpa Alauddin kawi hairi. Selfie dabadagi Dr. Nanupi macha amagi makong amuk hana thudekre. Haksangi phibam tongalabi masagi chahi 13 surbi nupi macha amagi makong amuk hana thudi I haibagi matangda Muzaffarnagar gi Dr. amagi mathakta enquiry chathaba haukre. Government ki hospital amada layengba lakibi nupi macha adugi apokpina Dr. da lupa lising kun mga pibang ngamkidabadagi amuk ana makong tudekibani hairi. Marayabak thirbi mama aduna Muzaffarnagar District Collectorate satuna hiram masigi matangda achumba wayal fangan binaba wakitki. Ta amarugi mamangda nupi macha adu khongi saru tekpan maram oiraga surgery tawwa mathau taki.
अदुबो डाक्टर न ऑपरेशन तौनबगिदमक लुपा लिसिंग कुन मंगा पीनब खंगलकी ममा अदुना यामना वाना होनजदुना डाक्टर द लुपा लिसिंग निपाल खक पिरमी अदुबो डाक्टर न नुपी मचा अदु लायंगलब मतुंगदा वालिब सेनफम अदु हाबलकनब खंगलकीबनी नुमित खरनी लेरगा हॉस्पिटल चेकअप तौब चटपदा सेल पियु यादे हाइबगिदमक डाक्टर न नुपी मचा अदुगी मखोंग अमुक हन थुदेखिबनी हिरमसिगी मतंगदा खोइसाउनरब मियामना चीफ मेडिकल ऑफिसर द वाकटपगा लोइनना चेनरिब डाक्टर अदुगी मथक्ता मतिक चाबा एक्शन लौखटनब वाकटखि हाइरी इंगांग कुकी मिलिटेंट सिंह मिलिटरी क्रैकडाउन तौगदबनी कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमिगी मियंग मखादा इम्फाल ईस्ट के तरेट खुल मैरा पाइबी कैबी कुमदा वुमेन्स वेलफेयर एसोसिएशन खोमन तांगखुल सनाउलोंग चनुंग अपुनब मैरा पाइबी लुपसिंग सिंदुना ngasi कैबी लमलोंग अहुम फांगवद मियामगी अचौब वाकट खोंजंग सथखरे वाकट खोंजंग अदुद सरुक याखिबसिंग हाई मणिपुर लेंगांग लमहेनब कुकी नार्को टेररिस्ट मथक्ता मिलिटरी क्रैकडाउन चथद्रि मखै स्टेट असिदा इंग तप्पा हंजिलक्लोई हाइकी वाकट मिफम अदुदा येलोंगमिसिंग मुथतनबा इंडिया की पॉलिसी खुदक लेपो सेंसस तौद्रिंगैदा अथुबदा एनआरसी अपडेट तौगदबनि हाइबन चिंगबा मियामना खोलाव कया लाउखी मियांगी मिफमदुदा कैबी तरेट खुलगे अकोबिदा लेबा तोंगान तोंगान फुरुक कांगलु कया सुसरुक याखी लोइनना कोकोमिगी माइकैदगी नावरेम महेंद्र अमसुंग एम जोइन चिंगबा वंगांगलोई ओइना सरुक याखी वंगांगलोई सिंगनसु हौजिक लेबाकी लुरब फिबम असिदा फुरुक कांगलु पुमनमंग पुनसिनदुना थेंगनमिननबा फोंदोकनखी कुकी द मतेंग पांगनो इनपुई लियांगमई रोगमई अमसुंग जेमे फुरुकी मियोसिंगना कुकी फुरुकी मियोसिंगदा मतेंग पांगलंबा थोकलबदी येगनब ओइना लौगनि हाइना वर्किंग कमिटी जेटीसी मणिपुरना थादोरकबा चेरोल अमना फोंदोरकली चेरोल सिन हाई हौजिक हौजिक मणिपुरद ओइरिब फिबम मसि येंगलगा कुकी द मतेंग पांगबसिंग नगागी मायुक्ता लैबनि हाइना लौगनि हाइरिब मियोसिंग अदुगी मथक्ता जेटीसी मणिपुरना मतिक चाबा थबक लौखटकनि हाइरी